Ai mi thang bai jam debla top on lai kai kheti gau kendra isa club na kon bam pham de ge laksa bane ai joint secretary oina tau puja bane ai honorable siam unaba sangjaru bane ngasi gi kano sigi koi gi mari laina na adaida honorable siam na ngasi ai koina pizari ba memorandum direct maksa responsibility amata lawtra mana adagi hauziki manipur da lai ba tampak da lai ba step forcing sa magi power se amta yaudre simak direct mana honorable siam na dum mayam da haibire aduga thainagi matamamagi honorable koigi xm ibobigi matamdadi koigi step forcing se thonga yam lai power yam na pai power sakti sinai haujikti mihan mipun tawdana bagi sakti moida kan control tawgre aduduna koigi law and order se ngakpada kitang kano tawrine na dumahare na tampakta lairijida asi ana thoiba tampakta di kapi basina kamaina moida mi hatana bagi kano piri bano piriya na hairaga karigi misimina tholi bano na hangba matamda mana dumaina haidi hojik moigi kari lamaba atopa da bot tawri adudagi kano mayam ama thajalakini ada samai phan thajalake haibada mana yaningdre samai phan di pamdre aduduna biasa kumboina thajan birona dumai toroga ngainaraga leibani tha mari manga sangini sigi solution ama purakna bu hotna bada hojiki oina di responsibility amta lawtra amana state force ek emtam power pidre hai power sole hare akanta mi ha mi pun tawdana ba kanta tawdana bagi moida order ma thokre aduduna moise power yam sole matamamagi action ibobigi matamdadi power yam kalisimak direct haibire samu basiko power sol je she moida power sinarakti haira atraga state security je power je moji mi yam dira state security mi su yam dre moida mi ha mi pun tawdana ba moida order tawre ha ba home minister karam group na ba mi ha pun tawba habedi lairiba tampaki ogera singdi ogera eni mafam khuding maktane moisi mi ha mi pun tawdana ba person tawro no ha adumba tawdana bagi kanu se moina order thokre sin hareise kuire sidi BJP gi sakas na lakpadagi thokiba kotne haba akoi side tagi apam bhairam bajina hoina mapalamda bot ki duty sakiba security singdo moise halaaga arrangement do adum khara sintok sintin tawge na hai singdana hoi mapalamdai lakpa army hai tare forcing do thamaga akoi tapaktana akoi state ki se thambana adumai hai aduga akoi na haibasina sigi posinga nai marak sida akoi gi irang che angang sing si ju akoi phajan basu mama sing jina khatang chu ware ko kaino da tension ngak ta leinarabani na aduna sigi marak sida asi na asi am tholabani na akoi na sem gi saita haisina mapalam da duty sakiba security force mayam se ngai boina akoi hauji ki oina akoi irang se sem gi saita gi akoi na kitang di control tawbiyo haiba akoi apam je prajana kaigino da sum si hajikta su si tawnari sini akoi mama sing su isa sing thobani na matung inare isa sing su gyan ta bang akta oide gyan ta ba kharan ta re ta dam ni na saita gi akoi na si tawnu noi ha ga moina saita karan lamam tawni dei mama sing su tension nga lai bani na akoi kasu na tab da akoi maitai ma sen si da adum yeng thina raga irang sagan na lai raga akoi punsi su mang ni aso pan soina ya lai ni aduna akoi na sar sem da haise akoi gi ngakpi sembiro Sarna haisina magi aning mapam je hajingma khoida noide haidokpa yate kaino da aina haidoraga aina tawba ngamdradi ai sem ori se tha ani ga numi kharni khak oibanina ai adudi haiba ngamgiro ai matam kitang changni haireba semgi saitagi kana yaw semgi to leram loima anamba mantri loin sure sida govinda yawram de aduga khoi khurai gi khoi onaben yai ma yawram de aduga hingangi ma yawram de atai di loi su hore point taruk tare to thabuk to onthokani onthokani hamise moi hajik phodi kitang thummalli ai adugi poto haidu khiroge hai mana aisu oiba koidri aisu like tamba gumne aduna aisu mayam mantri mayam siga khanaraga moide suggestion lawaga aise tawba yabadi tawge adu hauji phodi noida haiba se aina ngamde aina hairuga tawba ngamdraga di prajana khoi waro ni haibe ne ba da akhoi haina hajiki irang se sumai sum tawlai raga di akhoi sisu sini soksu sokni subam jabam angang sing isa sing lai lai su tam som ta phangjam ni na sida cm gi site gi kitang control tawraga santi kitang leina ba se matam si hotna biyo na akhoi apam ba hairam me ba min kai to ai
Nomaithem Ongbi Memsna, I Murang Kambusaje, Makha Lekai, Women WMPI Association Secretary.